Tarubi amadi lukhoibi makuta polang macha amaga thangsuri macha amamam paiduna labukta kumtharei. Tarubi polang adudagi pungthona ni lauthoraktuna lukhoibida amapi. Lukhoibina aya kaide pungdono matam sanatana hairon ne hairon aikhoigi mamangi pukri mapalda hoba pambido aduda palaga leirami ani khakta tarak adusu lukhoibi pungthona do kakchi maduda mahau lawduna amurak anirak charaga thumme hairon hoibira kaino yam hawe adunabu hairon hairini kaino adu ibema haidabu hairon hoibagi hawbagi wani ko मीद हईरोन होइबसिदी हाइदना कानादे अनीदो पुंगदोना दो चा चादुना लाकपा अदुना पेरुक खरा होबो मफम अदु यौदुना मखोय अनि पेरुक फुकपा लाए तरुबी पेरुक फुकना फुकना आइदी बेमा इमाना कोबी सिंग चायो हाइबदुदा तनमनदुना पेरुक फोइरुदुने हाइजलगा लाइने होय बेमा नंगदा नते आइसुनी इमाना ने करी नो याम था हौरिबनी तरुबी नोकना होइदा माना माना बचाक थामिने हाइबदुनी नत्रो अनीदो अनसिनदुना लबुक मयाय अदुदा मनिंग तमना नोई लुखोइबी खोंगलै थुना अमुक चतुना लाओ खरा थुना आइदी पेरु कांगसु मसुरगा अमा सौगरी अरिबा ngaपाइगा थोंलगा फजना फुदगे पुकसे पोखाइबा मखै हाउनमदा चागे अदुनाने पेरुकसे चरा फादा यादबनी तरुबी चेंचत चतुना चानी नंदी थिबुंग जावैना तौरदन नोंगामदगी नुमिताबा फाव चाननबदा खंदुना द सुमले कई नुपिनो खंगदे इबेमा नंग लोबो नुपादो खरा वागदौरिबनी करी आई लोबो नुपाबा असे हाइदुना लुखोइबी वानथबा मखै नोई अदुगा खरा चंगसिलगा तबलबना आइखोयनी नत्रो नुपा अमतना हाइबिरक्तदना लबुकसिदा पेरुक फुक्तुना लेरिसिदी तसेंगबसु लुखोइबी अमदि तरुबी अनि असि मसक थोइना थिरुबसु नते अदुबो नुपाना अमता हाइबिरक्ते मरमदि मखोय अनिदि लेकाय खुल असिगी मिवांगांबी सुनिंगदबी ओइरमी अदुननि नुपी हाइबा असितबु नुपाना लौरगे कोइरगे हाइना खलकपा मतमददि नुपी अदु करिनो कमदोबुनो हाइना कुपना येंगलै अदुमना येंगबा कांदा अनि असिदि हेक्ता यारमदे अदुगा तसेंगना मखोयबु कोइबिनबा नुपा अमता लैरमदे तरुबी पेरुम तौदुना हाइसो हाइबनि लुखोइबी आइखोय अनिबु नुपा अमतना हाइरक्लरोइद्रो आइदि नुपाना कोइगे हाइबदो यामना पामी इबेमा अदुगी वादी आइसुनी कैनो लैसाबी ओइरगा पाखंग अमतना कोइगे हाइबिदबा सिना कनाना होंगनगे आई अहिंग हगोतुना कप्पगासु यावरी पोनिदा अनिदो वारी साना लैरिबा अदुदा खोलदुगी लैसाबी खरा नुमिदांग वाइरमगी मागी पुंबा सेमदुना नुमितकी मसेक तारमदागी निंगथिबा अदु येंगे हाइना थोरकले मयामदुगी मरकता लुखोइबीगा युमलोनबा मखोइदगी चही खरा हंथबा लैसाबी मचा थादोय कौबी अमसु यावरी मदु उबदा लुखोइबीना हेमा तरुबी तु आदलाइसे येंगोमे तरुबी कनानो हाइना ममित अदु सुक्तोक्तुना येंगननबा होने अदुगा कैदौरगे कना यावरगे अस नंबु अखोइगी युमलोनबा अगांग थादोयदो यावेमी तरुबी मखुतका खंदुना येंगी अदुगा करम्बनो थादोय हाइसिबो आइदी भाबोइद्रे अस अखोइगी अवांग थंगबदा लैबदो अस अखोइदना हानसु नंग लेरिकाना लापदो मसंगा याम सांगबदो ओ खंगे ए अदुदी असिदी अगांग नत्रो मानी कैनु अगांगनी अखोइना यामना हनबने तरुबी चलंबदगी गित फमथकी अदुगा कप्पा हौरए लुखोइबी कैदौरबनो हाइना पाखलए लुखोइबी तरुबीगी मसा अदु पाइदुना तरुबी कैदौरगेबा नंगना लबुक मयासिदा अमो कपलइसिना तरुबी कपना येंगो मीगिदी अगांगसु ओइरि नुपागा लाकमिनदना उनदना तौरिसि अखोइना नुपा अमता फंग सक्थिबसु नते तरुबी अगांग मचादौना मखो सांगना टेक्थोक्तुना कपलए लुखोइबीना कैनो तरुबी मिलोइना ताबा तारि हगुलो चसिलाओसे अयम बेंदे असे हाइदुना मनाक्ता पेरुक याउदुना लैरिबा पोलांग अदु लंगथोरए हाइमा कैनो मे तरुबी नंबो असे हाइदुना लुखोइबीना पेरुक अदु अमु खुंजिलुरगा अदु सरुपुदिने करी वारी सानरिनोना लोना लुमगा ताउला
Tarubi madu hairakpadagi masaka do khinglaktuna kappa adu toktuna chananaba mafi semlai ani adu mina nupa unariba aduda lona lumduna changsali aduga kari wari sari no haina taba horaglami thadoi su matang hek chadana magi mamit adu tinna ma paisilaglami thadoi khanghaudana mita kainon changi amta yenguse thadoi makhut adu mabito paisinuna nupa aduda laisili ani adu lapna yengma matamdadi thadoi ga nupa aduga tawriba adu lana uri Tarubina haima mamai ka si lesina kremi yengune laima nupa sinaga mamai sida bai kremi lukhoibi mamit mana lauthoktuna kana yeng aduga hoini he ani sina tawrisibu kainu marosu yamna taptharaga kari hainu so amta khangdremi ani do kari hainaino haiba adu tanana ba haiduna mana thangkatuna amuktai adubu kari su takhidre lukhoibina Tarubia chansila ai oina sum kamninga kadawri migi asumaina ubase ai pukning yamna nusire lukhoibi maso handakti kapning lakla male susud amuk ta hori ngaihak leiraga kari amuk khalak labano khangde Tarubia imna jasila moigi mama du ta tamthokluse aduga phuhanse jasila phuhanse angang makhoina ekhoi phawa tawde ani du thauna yamna phana pau tamba prap kare makhoigi mathong masindi hek leitana Thadoi mama su ising soke haina kublakpadagi hek thengnare lukhoibina madu ubada Tarubi nang tumilei ko ai tawge Tarubi hoi haina mangak nomi lukhoibi thadoi mama da indomja ising sokpa kumlei ro hoi ni hebema nanau do ising so ni hairaga thokraga kada yaukrabano khangde hanjalakten hanjaloi adane nupa unaraga lehobani Thadoi madi angang khara oibanina nupanaga koiba matamdi khara chadri madugi mathakta mapa leitabanina mamana kari haikigani khanduna yamna cheksina thamjabani Thadoi mama do pakhalap tauna kainu ne hairisiba madubu chumlabrane aikhoi thadoi rane Tarubi mado mateng pangsilai chumi indomja imit asina uraklabani aikhoina peru phuke haina chatpani Makhoina tawnariba mayam adu ubada mitsana aduna peruka phuktana laisini tu makhuta pairiba peruk adu thangjinduna yenghalli perukti makhoi anina wathingang likanda ithinu waina phulaktrabani lukhoibina amuksu asengmani inomcha chumna nupa una banate ngalikanda thadoi do tharangang hoko nupa do makhut masa sangbra kaino masu itau tawi Tarubi mana oina amuksu khumlai aina sum yengbada nupa du su kaya ma thongpuklongga da bamande Aidi masamana hek sangladana as khangde idomja akhoi di khara hai ho hairisini aikhoi phawba makhoi dumaina tawde ko ani aduna tamsinba yaba tamsile Thadoi mama di ta sengna tawromlagani khanduna mai hongna sauri Thadoi mama na phai lakta lakisan masamado khudang yelaga haigi hera magumbuna su lam henba yabra Thadoi mama sauna jatki ani adu yengduna noktuna lehawi Lukhoibina tas khangbra horendi kumai nungai dawri horene kari hainai haibado lumaga tawko phubri yeng ani sidi sumaina tawjaraga nungai jabani masimakna nupa su phangdribani Thadoi leisabi mayam aduga changlase haiduna ising puduna mayum da halaglami aduga Thadoi mama di sawbana mana paiba yadrabani Tarubi amadi lukhoibi ani na haijalambadagi Thadoi mama machabu ngaingamdana thongada leptuna ngaiduna lei Thadoi madi adumna tawgani khangdabanina mama na ngairamba aduda ngaidabasu yarasibu adum laktaw leirasida kharabudi thengdokre mayam wari sanaringaida Thadoi mama khumde machana hairiba adu Thadoi mama na khumlaktaba aduda amuksu kaidawragi ma changasilao ai thenglapagi sauriro matung toragumgeba lao Thadoi na mang thaduna changi mama sauna machagi matung ene Thadoi ising hek thambaga mama haurei nang kadai chalui sengna hayo aingoda sengna hairo ko natrabadi ne nang afaba oiroi Thadoi mama sawi haiba khangde maramni ma thoina lanba tawkiba leite aduna Thadoi noktuna ho imanu sibi kaisu chati ising so ubaneba khulgi bukriya chawbada ima su khanghori dudi Thadoi na tawriba mawong aduna hena sauningbagi machap oire ma lalubagi mama bu saudana ba themba oina thokle Thadoi mama sauna amuksu kadai degi nupano nangno unaribado mathong maram khangdana nangoda kanana nupa unaw haige nupa kuinaw haige
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯃꯥꯅ ꯃꯅꯥꯛꯇ ꯂꯩꯕ ꯆꯩ ꯑꯃꯅ ꯃꯆꯥꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯋꯥ ꯈꯨꯝꯕ ꯅꯪꯗꯦ ꯁꯨꯃꯥꯡꯂꯣꯝꯗ "ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦꯕ ꯏꯃꯥ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ"꯫ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯇꯥꯟꯅꯩ꯫ ꯆꯩꯗꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯊꯥꯗꯣꯏ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯗꯨꯅ "ꯏꯃꯥ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯕ ꯑꯩ ꯂꯥꯜꯂꯦꯕ ꯏꯃꯥ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯃꯤꯠ ꯐꯥꯎꯕ ꯀꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯀꯥꯏꯅ ꯃꯇꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯗ ꯃꯇꯨꯡꯗ ꯇꯧꯔꯝꯂꯕ ꯊꯣꯛꯂꯕ ꯈꯪꯉꯨ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯕꯅꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯅꯔꯨ ꯀꯣꯛꯇꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ"꯫ ꯂꯨꯈꯣꯏꯕꯤ ꯃꯅꯤꯡꯂꯣꯝꯗ ꯂꯣꯟꯅ ꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯒ "ꯅꯨꯡꯉꯥꯏꯔꯦ ꯀꯂꯛ ꯄꯦꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯂꯩꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯗꯣ ꯅꯃꯥꯅ ꯐꯨꯕꯤꯔꯦꯗꯣ"꯫ ꯂꯨꯈꯣꯏꯕꯤ ꯃꯥꯅ ꯃꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯗ ꯂꯨꯈꯣꯏꯕꯤꯒꯤ ꯃꯃꯥꯅ ꯈꯨꯁꯨꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯃꯝꯕ ꯑꯗꯨꯗ ꯃꯆꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯈꯨꯁꯨꯝ ꯑꯗꯨ ꯍꯩꯗꯣꯛꯄꯗ ꯃꯁꯥꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯤ꯫ ꯂꯨꯈꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯑꯣꯏꯃꯥ"꯫ ꯂꯨꯈꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯉꯛꯅ "ꯍꯩ ꯀꯅꯥꯅꯣꯅꯦꯍꯦ"꯫ ꯂꯨꯈꯣꯏꯕꯤ ꯁꯥꯎꯅ "ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯕ"꯫ "ꯍꯩ ꯁꯣꯅꯣ ꯆꯨꯕꯤ ꯑꯃꯝꯕꯁꯤꯗ ꯂꯩꯔꯒ ꯀꯔꯝꯅ ꯎꯒꯗꯧꯔꯤ ꯅꯪꯗꯤ ꯌꯦꯅꯈꯥ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯆꯪꯉꯧ ꯂꯥꯎ ꯆꯪꯉꯧ ꯂꯥꯎ"꯫ ꯊꯥꯗꯣꯏ ꯂꯨꯈꯣꯏꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯦ꯫ ꯊꯥꯗꯣꯏ ꯂꯨꯈꯣꯏꯕꯤꯅ ꯃꯃꯥꯗ ꯇꯝꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯊꯥꯗꯣꯏ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ "ꯃꯁꯤꯒꯤ ꯇꯨꯔꯨ ꯈꯣꯏꯕꯤ ꯑꯁꯤꯅ ꯏꯃꯥꯗ ꯁꯣꯏꯗꯅ ꯇꯝꯁꯤꯟꯕ ꯑꯣꯏꯔꯤꯅꯤ꯫ ꯐꯩ ꯈꯪꯅꯤ ꯅꯣꯏ ꯅꯋꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤ ꯅꯣꯏ"꯫ ꯊꯥꯗꯣꯏꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯂꯨꯈꯣꯏꯕꯤꯅ ꯎꯔꯦ꯫ ꯂꯨꯈꯣꯏꯕꯤ ꯃꯥꯕꯨ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ "ꯀꯩꯅꯣ ꯏꯃꯥ ꯃꯤ ꯃꯄꯥꯟ ꯊꯣꯛꯆꯕꯅꯦ"꯫ "ꯑꯦ ꯅꯪ ꯃꯄꯥꯟ ꯊꯣꯛꯏꯕ ꯑꯗꯨꯗ ꯍꯥ ꯃꯄꯥꯟ ꯊꯣꯛꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ"꯫ ꯂꯨꯈꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯂꯤꯕꯅꯤ꯫ ꯃꯆꯥꯗ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯂꯣꯟꯅ "ꯉꯁꯥꯏꯗꯒꯤ ꯀꯞꯅ ꯂꯥꯎꯅꯔꯤꯕ ꯑꯁꯤ ꯅꯪꯅ ꯑꯣꯏꯔꯤꯅꯤꯅꯦ ꯍꯥ ꯀꯔꯤ ꯀꯥꯞꯁꯤꯜꯂꯨꯔꯦ ꯃꯤ ꯄꯥꯜꯂꯦꯅꯦꯁꯦ"꯫ ꯂꯨꯈꯣꯏꯕꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ "ꯑꯁ ꯏꯃꯥꯁꯤꯗꯤ ꯃꯤ ꯃꯆꯥ ꯋꯥꯔꯛꯆꯕꯁꯤꯕꯨ ꯑꯩꯅꯔꯣ ꯐꯨꯁꯅꯨ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ"꯫ "ꯏꯁ ꯀꯌꯥꯇꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯅ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛ ꯁꯥꯕꯤꯔꯤꯕ ꯍꯥ ꯏꯃꯥꯅꯤꯅꯦ ꯅꯪ ꯏꯃꯥ"꯫ ꯂꯨꯈꯣꯏꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯑꯆꯣꯠꯄ ꯑꯗꯨꯒ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ "ꯉꯥꯏꯈꯣ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯔꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯃꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ"꯫ "ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯅꯣ ꯅꯨꯄꯥ ꯎꯅꯍꯧꯋꯦ ꯍꯥꯏꯕ ꯈꯛꯅꯤ"꯫ "ꯑꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯨꯔꯤꯕꯅꯤꯅꯦ ꯍꯥ"꯫ "ꯍꯣꯏ ꯑꯗꯨ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯃꯟꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯅꯤ"꯫ "ꯅꯪꯗꯤ ꯅꯨꯄꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯎꯅꯕꯗꯨꯗ ꯆꯥꯛꯏꯅꯤꯅꯦ ꯏꯆꯥꯗꯤ ꯅꯠꯇ꯭ꯔꯣ"꯫ "ꯍꯦꯔ ꯏꯃꯥ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯃꯤ ꯌꯨꯝꯂꯣꯟꯅꯕ ꯑꯁꯤꯗ ꯃꯃꯥꯁꯤꯅ ꯋꯥꯖꯔꯤꯕ ꯑꯁꯤꯒ ꯁꯨꯝ ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯕꯅꯤ"꯫ "ꯍꯩ ꯇꯧꯅꯨ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯇꯔꯨꯕꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ"꯫ "ꯑꯁ ꯀꯩꯗꯧ ꯊꯣꯛꯇꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯗꯅ"꯫ ꯂꯨꯈꯣꯏꯕꯤ ꯃꯃꯥꯅ ꯑꯃꯉꯥ ꯃꯥꯅ 10 ꯈꯨꯝ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯅꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ꯫ "ꯍꯣ ꯑꯗꯨꯒꯤ ꯅꯆꯤꯟ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇ꯭ꯔꯤꯕꯗꯣ ꯈꯪꯂꯕ꯭ꯔꯥ ꯐꯪꯂꯣꯏꯌꯦ ꯅꯋꯥꯗꯣ ꯐꯪꯂꯣꯏꯌꯦ꯫ ꯑꯩꯅ ꯐꯥꯎꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯕ ꯄꯥꯝꯗ꯭ꯔꯕ ꯑꯁꯤꯅꯕꯨ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯗꯣꯔꯤꯒꯦ ꯀꯅꯥꯅꯕꯨ ꯄꯥꯝꯒꯗꯧꯔꯤꯒꯦ"꯫ ꯂꯨꯈꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒ ꯉꯥꯡꯅꯕ ꯋꯥꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯆꯪꯈꯤ꯫ ꯂꯨꯈꯣꯏꯕꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯏꯗꯧ ꯆꯤꯛꯏ꯫ ꯃꯃꯥꯗ "ꯄꯥꯝꯗꯦ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯀꯣꯏꯗ꯭ꯔꯤꯕ ꯅꯨꯄꯥꯒꯤ ꯋꯥꯗꯤꯅꯦ ꯗꯝꯃꯥ ꯑꯃ ꯂꯩꯅ"꯫ ꯂꯨꯈꯣꯏꯕꯤꯒꯤ ꯃꯃꯥ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ꯫ "ꯍꯣ ꯂꯩꯔꯝꯃꯅꯤ ꯈꯪꯉꯦ ꯅꯨꯄꯥ ꯐꯪꯗꯕ ꯈꯨꯃꯨ ꯊꯣꯛꯇꯨꯅ ꯂꯩꯕ ꯅꯪꯅ ꯍꯣ ꯈꯨꯃꯨꯗꯣ ꯂꯝ 10 ꯃꯨꯛ ꯁꯥꯡꯉꯦ"꯫ ꯂꯨꯈꯣꯏꯕꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯨꯃꯨ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯟꯇ "ꯊꯣꯛꯁꯨ ꯊꯣꯛꯇꯕ ꯑꯁꯤꯕꯨ ꯈꯨꯃꯨ ꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ"꯫ ꯂꯨꯈꯣꯏꯕꯤ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯔꯒ "ꯑꯁ ꯍꯥꯏꯖꯨ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯉꯔꯣꯏꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ"꯫ ꯂꯨꯈꯣꯏꯕꯤ ꯃꯥꯒꯤ ꯇꯨꯔꯨ ꯈꯣꯏꯕ ꯃꯁꯝ ꯑꯗꯨ ꯃꯥꯡꯗꯒ ꯍꯥꯏꯗꯖꯗꯨꯅ "ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯔꯨꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯔꯤꯁꯤꯕꯨ ꯈꯤꯇꯪ ꯃꯨꯕꯩ ꯋꯥꯅꯤ ꯐꯪꯅꯤꯗ ꯀꯩꯗꯧ ꯅꯨꯄꯥ ꯐꯪꯉꯣꯏꯗꯣꯏꯅꯣ"꯫ ꯇꯔꯨꯕꯤꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯥꯗꯣꯏꯒꯤ ꯄꯥꯎ ꯇꯥꯅꯤꯡꯗꯨꯅ ꯂꯨꯈꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯂꯨꯈꯣꯏꯕꯤ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯂꯨꯈꯣꯏꯕꯤ ꯀꯔꯤ ꯇꯧꯅꯈ꯭ꯔꯒꯦ ꯉꯔꯥꯡꯗꯣ"꯫ ꯂꯨꯈꯣꯏꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯃꯃꯜ ꯀꯥꯍꯟꯗꯨꯅ ꯂꯩ ꯄꯥꯎꯗꯤ ꯇꯝꯗꯅ꯫ ꯇꯔꯨꯕꯤ ꯄꯥꯎꯗꯨ ꯌꯥꯝꯅ ꯇꯥꯅꯤꯡꯂꯦ꯫ ꯇꯔꯨꯕꯤꯅ ꯑꯃꯨꯛꯀꯁꯨ "ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯏꯗꯨꯅ ꯄꯥꯎ ꯇꯝꯃꯛꯑꯣ ꯍꯥꯏꯔꯒ ꯅꯪ ꯁꯨꯕ"꯫ "ꯏꯕꯥꯅꯤꯅ ꯇꯝꯕ ꯄꯥꯎꯕꯨ ꯀꯔꯤꯒꯤ ꯃꯥꯟꯗꯅꯤ ꯃꯃꯥꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯈ꯭ꯔꯕꯅꯤ ꯈꯪꯉꯕ"꯫ "ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯀꯌꯥꯝ ꯐꯨꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ"꯫ "ꯏꯕꯦꯝꯃ
ꯐꯨꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯨꯈ꯭ꯔꯦ ꯁꯨꯃꯥꯡ ꯑꯁꯦ ꯊꯨꯡꯅꯅꯕ ꯀꯣꯏꯆꯦꯟꯒ ꯆꯦꯜꯂꯤꯕꯅꯤ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯃꯃꯥꯅ ꯉꯥꯡꯗꯨꯅ ꯅꯨꯄꯥꯗꯣ ꯇꯣꯛꯅꯕꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯃꯍꯩ ꯅꯨꯄꯥꯗꯣ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏꯕ ꯅꯨꯄꯥꯒ ꯌꯥꯝ ꯃꯥꯜꯂꯒ ꯑꯁ ꯅꯪꯁꯨ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯄꯥꯝꯃꯛꯏꯔꯣ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯍꯥꯏꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯨꯜꯍꯧꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯨ ꯍꯣꯔꯦꯟꯁꯨꯅꯦ ꯑꯗꯨꯒ ꯇꯣꯛꯅꯍꯜꯂꯣ ꯑꯝꯇ ꯊꯥꯗꯣꯏꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯅꯤ ꯑꯁꯤꯅ ꯄꯥꯝꯂꯤꯕꯅꯤ ꯂꯨꯈꯣꯏꯕꯤꯁꯨ ꯄꯥꯝꯂꯤꯕꯅꯤ ꯃꯈꯣꯏ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟ ꯂꯩꯕꯩ ꯋꯥꯅꯤ ꯃꯗꯨꯃꯛꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯃꯁꯨ ꯑꯔꯥꯏꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯊꯥꯗꯣꯏꯅ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯊꯥꯗꯣꯏ ꯃꯊꯟꯇꯅ ꯑꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯆꯨꯝꯃꯦꯗꯅ ꯈꯪꯒꯅꯤ ꯂꯩꯔꯝꯃꯨ ꯊꯥꯗꯣꯏ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯅꯤ ꯑꯗꯨꯗ ꯖꯣꯠ ꯂꯥꯎꯅ ꯍꯦꯛ ꯍꯩꯖꯤꯜꯂꯦ ꯇꯔꯨꯕꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯍꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯃꯤ ꯂꯩꯔꯤꯁꯦ ꯎꯗꯕ꯭ꯔꯕ ꯎꯅ ꯍꯩꯖꯤꯟꯒ ꯌꯥꯎꯅ ꯍꯩꯖꯤꯜꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯂꯨꯈꯣꯏꯕꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏꯌꯦ ꯈꯪꯉꯕ ꯑꯦ ꯅꯪꯗꯤ ꯅꯊꯤꯗꯣ ꯆꯨꯝꯅ ꯐꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯔꯤꯕ ꯇꯔꯨꯕꯤ ꯊꯥꯗꯣꯏꯅ ꯂꯦꯇ꯭ꯔꯤꯟꯒꯤ ꯀꯣꯟ ꯑꯀꯥꯏꯕ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯗꯨ ꯎꯕꯗ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯑꯦ ꯏꯁꯤꯡꯁꯤꯗꯤ ꯂꯦꯇ꯭ꯔꯤꯟꯒꯤ ꯏꯁꯤꯡꯅꯤꯅꯦ ꯑꯦ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯂꯨꯈꯣꯏꯕꯤ ꯃꯥꯁꯨ ꯂꯦꯇ꯭ꯔꯤꯟꯒꯤ ꯀꯣꯟ ꯑꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯣꯏꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯤꯉꯣꯟꯗꯕꯨ ꯂꯦꯇ꯭ꯔꯤꯟꯒꯤ ꯏꯁꯤꯡꯁꯦ ꯍꯩꯖꯤꯜꯂꯦꯕ ꯑꯐꯥꯎꯕꯤ ꯂꯦꯇ꯭ꯔꯤꯟꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯍꯩꯖꯤꯟꯕꯤꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯊꯤ ꯃꯍꯤ ꯑꯣꯏꯅ ꯍꯩꯖꯤꯟꯕꯤꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯏꯕꯦꯝꯃ ꯍꯩꯃ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯪ ꯍꯧꯖꯤꯛ ꯏꯟꯗꯣꯝꯆꯥꯗ ꯍꯥꯏꯗꯣꯛꯂꯒ ꯉꯔꯥꯡꯒꯤ ꯑꯗꯨꯝꯅ ꯐꯨꯍꯜꯂꯨꯔꯣ ꯍꯥ ꯐꯨꯍꯜꯂꯣ ꯉꯝꯃꯗꯤ ꯐꯨꯍꯜꯂꯣ ꯅꯋꯥꯅꯒꯤꯗꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯤꯗꯨꯅ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯃꯤꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯐꯪꯗꯕꯤ ꯁꯥ ꯇꯔꯨꯕꯤ ꯃꯍꯥꯛ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯐꯥꯎꯕ ꯁꯥꯗꯅ ꯊꯥꯗꯣꯏꯒꯤ ꯃꯥꯡꯗ ꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯐꯪꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏ ꯍꯥꯏꯔꯣ ꯊꯥꯗꯣꯏ ꯃꯥꯁꯨ ꯍꯟꯗꯦ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯂꯗꯅ ꯐꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯇꯧꯏꯗꯣ ꯂꯨꯈꯣꯏꯕꯤ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯕ ꯑꯉꯥꯡ ꯑꯣꯏꯃꯟꯕ ꯑꯗꯨꯗ ꯅꯨꯄꯥ ꯀꯣꯏꯕꯗꯣ ꯐꯠꯇꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯀꯣꯏꯅꯤꯡꯉꯒ ꯀꯣꯏꯌꯨ ꯁꯨꯝ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯁ ꯅꯈꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯐꯍꯟꯅꯤꯡꯉꯤꯕ ꯍꯥ ꯍꯩꯄꯥ ꯁꯥꯕꯤꯔꯤꯕ ꯇꯧꯅꯨ ꯅꯁꯛꯇꯨꯅ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯀꯂꯛꯇꯨꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯅꯤꯗꯣ ꯃꯁꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯔꯤ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯉꯥꯡ ꯏꯍꯣꯏ ꯑꯣꯏꯒꯩ ꯈꯠꯇꯅꯒꯁꯨ ꯇꯧꯔꯤ ꯑꯍꯨꯝ ꯑꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯇꯥꯗ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯕꯦꯡ ꯉꯥꯡꯅꯔꯤ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯤ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯁꯥꯎꯅ ꯌꯦꯡꯉꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯃꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯑꯅꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯏꯁꯤꯜꯂꯝꯂꯒ ꯁꯥꯎꯅ ꯆꯪꯈꯤ ꯇꯔꯨꯕꯤ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯁꯦ ꯀꯌꯥꯝ ꯊꯤꯒꯦꯕ ꯇꯔꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤꯗ ꯈꯨꯝꯂꯣ ꯊꯤꯗꯦ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯀꯅꯥꯒ ꯈꯟꯅꯔꯛꯑꯒꯦꯕ ꯇꯔꯨꯕꯤ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ ꯇꯔꯨꯕꯤꯒꯤ ꯃꯃꯥꯅ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯇꯧꯅꯨꯀꯣ ꯃꯇꯨꯡꯗ ꯇꯧꯒꯅꯨ ꯅꯪꯁꯦ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯇꯔꯨꯕꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯕꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯤꯆꯠ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨꯅꯦ ꯍꯦꯛ ꯁꯦꯝꯗꯣꯛꯂꯕ ꯑꯗꯨꯝ ꯐꯪꯒꯗꯧꯔꯤꯕꯅꯤ ꯇꯔꯨꯕꯤ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯑꯗꯨ ꯈꯔ ꯐꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯅꯨꯄꯥ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯇꯔꯨꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯂꯥꯞꯊꯣꯛꯅꯔꯝꯃꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯤ ꯍꯥꯏꯕ ꯃꯥꯟꯅꯔꯤꯈꯩ ꯄꯨꯟꯕꯒꯤ ꯋꯥꯅꯤ ꯃꯥꯟꯅꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯇꯣꯉꯥꯟ ꯇꯥꯔꯛꯄ ꯑꯁꯤꯅꯤ ꯇꯔꯨꯕꯤ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨ ꯈꯔ ꯍꯣꯡꯂꯦ ꯑꯗꯨꯕꯨ ꯂꯨꯈꯣꯏꯕꯤꯗꯤ ꯍꯣꯡꯂꯝꯗꯦ ꯂꯨꯈꯣꯏꯕꯤ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯔꯨꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯕꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯐꯤꯒ ꯁꯥꯔꯝꯃꯤꯅ ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯇꯟꯗꯕ꯭ꯔꯣ ꯁꯨꯝ ꯇꯜꯂꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯜꯂꯤꯗꯨꯗꯤ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯦ ꯆꯥꯎꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ
ꯅꯪꯁꯨ ꯅꯃꯥꯒꯤ ꯀꯣꯟ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯁꯥꯔꯣ ꯑꯣ ꯆꯥꯗꯣꯏꯗ ꯈꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯇꯔꯨꯕꯤ ꯒ꯭ꯌꯥꯟꯒ ꯌꯥꯝꯅ ꯇꯥꯕ ꯃꯤꯒ ꯁꯥꯗꯨꯅ ꯂꯨꯈꯣꯏꯕꯤꯗ ꯄꯥꯎꯇꯥꯛ ꯃꯊꯪ ꯄꯤꯔꯛꯏ ꯂꯨꯈꯣꯏꯕꯤꯗꯤ ꯇꯔꯨꯕꯤꯒꯤ ꯋꯥꯉꯥꯡ ꯄꯥꯎꯇꯥꯛ ꯑꯗꯨꯗ ꯃꯀꯣꯛ ꯆꯤꯛꯂꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯇꯔꯨꯕꯤ ꯃꯥꯁꯨ ꯂꯨꯈꯣꯏꯕꯤꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕꯒ ꯈꯟꯗꯦ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯂꯨꯈꯣꯏꯕꯤ ꯁꯥꯎꯒꯠꯂꯛꯏ ꯑꯁ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯀꯩꯅꯣ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯒ ꯁꯥꯔꯛꯀꯅꯨ ꯏꯕꯦꯝꯃ ꯅꯒꯨꯟ ꯈꯪꯉꯤ ꯌꯥꯔꯦꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯃꯒ ꯑꯆꯠ ꯑꯋꯣꯛ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯅꯪ ꯆꯠꯂꯨꯔꯣ ꯑꯩ ꯐꯤꯁꯦ ꯂꯣꯏꯗ ꯌꯥꯗꯕꯅꯤ ꯀꯣꯟꯅ ꯑꯣꯏꯅ ꯐꯝꯂꯁꯦ ꯂꯨꯈꯣꯏꯕꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯑꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯔꯦ ꯀꯩꯅꯣ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯗ ꯉꯥꯡꯂꯨꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯎꯗꯅ ꯆꯠꯂꯦ ꯂꯨꯈꯣꯏꯕꯤ ꯃꯁꯝ ꯑꯈꯣꯏꯕ ꯑꯗꯨꯗ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯔꯨꯕꯤ ꯃꯥꯁꯨ ꯃꯥꯟꯅꯔꯨꯗꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯂꯨꯈꯣꯏꯕꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯑꯥꯗꯩꯁꯤꯕꯨ ꯏꯆꯦ ꯂꯨꯈꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯅ ꯁꯥꯎꯔꯥꯡꯅꯅ ꯏꯆꯦ ꯇꯔꯨꯕꯤ ꯈꯣꯏꯗꯩ ꯊꯣꯔꯛꯏꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯈꯠꯅꯔꯖꯥꯠꯂꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯠꯅꯔꯝꯃꯣꯍꯦ ꯃꯤ ꯌꯥꯝ ꯆꯥꯟꯅꯩꯖꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯈꯠꯅꯗꯣꯏꯅꯣ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯏꯆꯦ ꯇꯔꯨꯕꯤ ꯏꯆꯦ ꯂꯨꯈꯣꯏꯕꯤ ꯍꯥꯏꯅꯔꯤꯕꯅꯤ ꯍꯦ ꯁꯥꯎꯕ ꯃꯥꯜꯂꯤ ꯃꯆꯤꯟꯗꯒꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩ ꯍꯪꯒꯦꯀꯣ ꯃꯆꯤꯟ ꯈꯔ ꯌꯥꯎꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯏꯆꯦ ꯂꯨꯈꯣꯏꯕꯤ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯂꯨꯈꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯏꯅꯩ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯅ ꯀꯧꯕꯅꯤ ꯅꯪ ꯍꯥꯏꯌꯨꯀꯣ ꯃꯌꯥꯝꯗꯣ ꯆꯪꯕ ꯇꯟꯗꯨꯅ ꯏꯟꯅꯗꯨꯅ ꯂꯩ ꯂꯨꯈꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯃꯗꯨꯅ ꯇꯧꯔꯤꯕꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯇꯝ ꯂꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯨꯈꯣꯏꯕꯤꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯌꯥꯝ ꯑꯗꯨ ꯏꯟꯅꯩ ꯂꯨꯈꯣꯏꯕꯤ ꯀꯧꯈꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯊꯧꯅꯥ ꯐꯅ ꯑꯩ ꯍꯪꯒꯦ ꯂꯥꯎꯁꯦ ꯊꯧꯑꯣꯏꯅ ꯁꯤꯕꯨ ꯃꯤ ꯉꯥꯏꯔꯒ ꯂꯩꯔꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯁꯥꯎꯅ ꯊꯣꯔꯛꯏꯗꯨꯕꯣ ꯏꯆꯦ ꯇꯔꯨꯕꯤꯒ ꯈꯠꯅꯔꯕꯣ ꯂꯨꯈꯣꯏꯕꯤ ꯈꯔꯒ ꯁꯥꯎꯅꯤꯡꯗꯨꯅ ꯊꯣꯔꯛꯑꯦ ꯃꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕꯒꯤ ꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯇꯅ ꯍꯣ ꯈꯠꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯒ ꯌꯥꯝꯅ ꯁꯥꯖꯤꯜꯂꯛꯑꯦ ꯏꯕꯦꯝꯃ ꯅꯣꯏꯅꯦ ꯃꯥꯒ ꯇꯤꯟꯅꯔꯨꯅꯨ ꯈꯪꯉꯕ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯃꯍꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯂꯤꯆꯠ ꯑꯃ ꯇꯧꯏ ꯑꯩꯒꯁꯨ ꯈꯠꯅꯔꯤꯕꯁꯤꯅꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯈꯨꯖꯤꯟꯅ ꯂꯣꯟꯅ ꯁꯤꯛꯅꯩ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯇꯔꯨꯕꯤꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯏꯆꯦꯗ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯩ ꯃꯥꯒ ꯃꯇꯨꯡ ꯇꯤꯟꯅꯔꯣꯏ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯃꯥꯒ ꯇꯤꯟꯅꯕꯁꯦ ꯌꯥꯝ ꯉꯥꯡꯉꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯌꯥꯝꯅ ꯀꯟꯕꯅꯤ ꯃꯥꯗꯤ ꯈꯪꯉꯕ ꯅꯣꯏꯒꯤ ꯋꯥꯒꯁꯦ ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯩꯔꯤꯁꯦ ꯃꯥꯒ ꯇꯤꯟꯅꯔꯨꯕꯗꯒꯤꯅꯦ ꯑꯩ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯂꯨꯈꯣꯏꯕꯤ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯂꯥꯟꯖꯗꯕ ꯇꯧꯖꯗꯕ ꯁꯥꯗꯨꯅ ꯇꯔꯨꯕꯤꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯛꯇꯨꯅ ꯂꯣꯏꯅ ꯇꯝꯁꯤꯜꯂꯦ ꯇꯝꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯂꯨꯈꯣꯏꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯉꯥꯡꯕ ꯌꯥꯕ ꯇꯝꯁꯤꯟꯕ ꯌꯥꯕ ꯇꯝꯁꯤꯜꯂꯒ ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯃꯥꯗꯤ ꯌꯥꯝꯅ ꯐꯥꯎꯕꯅꯤ ꯑꯩ ꯇꯜꯂꯦꯕ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗꯗꯤ ꯈꯨꯝꯃꯤ ꯂꯨꯈꯣꯏꯕꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯣꯛꯅ ꯑꯩꯗꯤ ꯏꯕꯦꯝꯃ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯇꯥꯅꯤꯡꯗꯕꯅ ꯁꯤꯒꯦ ꯇꯧꯏ ꯅꯪꯗꯅꯗꯤ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯅꯣꯛꯅꯤꯡꯕꯅꯁꯨ ꯅꯣꯛꯎꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩ ꯅꯣꯛꯄꯤꯗ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯈꯔ ꯌꯥꯎꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯤ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯥ ꯎꯅꯕꯗꯣ ꯑꯗꯣ ꯊꯥꯗꯣꯏꯗꯣ ꯃꯃꯥꯅ ꯐꯨꯏ ꯍꯥꯏ ꯃꯣꯏꯅ ꯇꯝꯁꯤꯜꯂꯒ ꯐꯨꯍꯜꯂꯤꯅꯦ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏꯒꯁꯨ ꯌꯥꯝ ꯈꯠꯅꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯝ ꯉꯝꯃꯤꯅ ꯃꯣꯏꯗꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯣꯏ ꯑꯅꯤ ꯑꯃꯨꯛ ꯈꯠꯅꯍꯟꯁꯦ ꯊꯥꯗꯣꯏꯗ ꯍꯥꯏꯔꯨꯁꯤ ꯂꯥꯎ ꯃꯌꯥꯝꯗꯣ ꯑꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯀꯛ ꯇꯧꯕ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥ ꯐꯪꯕꯒ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯃꯇꯝ ꯌꯧꯔꯛꯂꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯊꯨꯅ ꯆꯠꯂꯦ ꯃꯌꯥꯝꯗꯣ ꯄꯥꯎ ꯌꯥꯝꯅ ꯇꯝꯅꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ ꯊꯥꯗꯣꯏ ꯃꯌꯥꯝꯅ ꯇꯍꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯌꯥꯝ ꯇꯍꯥꯅ ꯀꯧꯔꯤꯗꯨꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯒꯤ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯆꯦ ꯂꯨꯈꯣꯏꯕꯤꯒ ꯏꯆꯦ ꯇꯔꯨꯕꯤꯒꯗꯣ ꯈꯠꯅꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯂꯨꯈꯣꯏꯕꯤꯅ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯊꯥꯗꯣꯏ ꯃꯥꯁꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯐꯨꯅꯍꯟꯒꯦ ꯃꯌꯥꯝꯗꯣ ꯊꯥꯗꯣꯏꯗ ꯏꯟꯁꯤꯜꯂꯤ ꯊꯥꯗꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯤ ꯍꯌꯦꯡꯅꯦ ꯁꯤꯡꯖꯨꯔ ꯅꯣꯕꯥꯞꯂ ꯀꯩꯅꯣꯝꯃ ꯆꯥꯁꯦ ꯍꯥꯏꯅ ꯏꯆꯦ ꯇꯔꯨꯕꯤ ꯍꯧꯔꯁꯦ ꯑꯗꯨꯒ ꯏꯆꯦ ꯂꯨꯈꯣꯏꯕꯤꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯝꯊꯣꯛꯑꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯅꯤ ꯃꯌꯥꯝꯗꯣ ꯍꯌꯦꯡꯒꯤ ꯇꯧꯒꯗꯕ ꯂꯣꯏꯅ ꯁꯤꯟꯅꯔꯒ ꯇꯥꯟꯅꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯆꯠꯅꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯟꯗꯛꯇꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ
ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯗꯨꯅ ꯊꯥꯗꯣꯏ ꯈꯣꯏꯗ ꯄꯨꯜꯂꯦ꯫ ꯊꯥꯗꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯥꯗꯣꯏ, ꯅꯪ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯗꯤ ꯆꯠꯂꯁꯦ꯫ ꯑꯩꯗꯤ ꯀꯨꯝꯍꯩꯗꯣ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯣꯏꯔꯦ꯫ ꯅꯣꯕꯥꯞ ꯑꯣꯏꯅ ꯍꯦꯛꯑꯒ ꯄꯨꯔꯁꯦ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯅꯣꯕꯥꯞꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯄꯨꯗꯨꯅ ꯇꯔꯨꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯏꯆꯦ ꯇꯔꯨꯕꯤ! ꯏꯆꯦ ꯇꯔꯨꯕꯤ!" ꯇꯔꯨꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯃꯥ ꯈꯔꯗꯤ ꯉꯛꯆꯥꯅꯩ꯫ ꯑꯗꯨꯕꯨ ꯀꯧꯗ ꯌꯥꯗ꯭ꯔꯗꯨꯅ, "ꯍꯩꯃꯥ, ꯅꯈꯣꯏ ꯂꯥꯛꯏꯔꯣ? ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯛꯏꯅ? ꯀꯔꯤ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ?" "ꯀꯩꯁꯨ ꯑꯔꯨꯕ ꯂꯩꯇꯦꯗ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯨꯟꯕꯁꯤꯗ ꯏꯆꯦꯁꯨ ꯌꯥꯎꯁꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯧꯕꯅꯤ." "ꯌꯥꯏꯌꯦ, ꯁꯤꯗ ꯐꯝꯁꯤꯁꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯣꯏꯅ ꯍꯧꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯔ ꯍꯧꯔꯛꯑꯣ." ꯇꯔꯨꯕꯤ ꯐꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯥꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯕꯥꯞ ꯑꯗꯨ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯃ ꯈꯗ꯭ꯔꯛ ꯇꯧꯕ ꯍꯧꯔꯛꯏ꯫ "ꯏꯆꯦ ꯇꯔꯨꯕꯤ, ꯃꯃꯥꯡꯗ ꯇꯧꯅꯈꯤꯕꯁꯤꯡ ꯑꯗꯣ ꯁꯥꯎꯅꯒꯨꯝꯁꯤꯀꯣ꯫ ꯑꯩꯁꯨ ꯏꯃꯥꯅ ꯆꯩꯃꯟꯕ ꯑꯗꯨꯗ ꯍꯦꯛ ꯐꯨꯕꯗꯨꯗꯅꯦ ꯈꯔ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯩꯅꯕꯨꯗꯤ ꯂꯥꯜꯂꯕꯅꯤ." ꯇꯔꯨꯕꯤ ꯃꯥꯁꯨ ꯂꯨꯈꯣꯏꯕꯤꯒ ꯈꯠꯅꯈꯤꯕ ꯑꯗꯨꯗ ꯃꯥꯕꯨ ꯐꯩ ꯍꯥꯏꯅꯅꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ, "ꯁꯥꯎꯗꯦ꯫ ꯆꯐꯨ ꯎꯌꯥꯟ ꯐꯥꯎꯕ ꯅꯣꯡꯃꯗ ꯑꯣꯏꯔꯕꯁꯨ ꯋꯥꯏꯅꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯅꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯑꯩꯁꯨꯅꯦ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯗꯨꯒꯤ ꯂꯨꯈꯣꯏꯕꯤ ꯍꯥꯏꯕ ꯇꯨꯔꯨꯈꯣꯏꯕꯤ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ." ꯊꯥꯗꯣꯏ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯨꯈꯣꯏꯕꯤꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯇꯝꯁꯤꯟꯗꯨꯅ ꯇꯔꯨꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯇꯔꯨꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, "ꯏꯁ, ꯃꯗꯨꯒꯤ ꯇꯨꯔꯨꯈꯣꯏꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ? ꯐꯩ, ꯃꯥ ꯉꯁꯤ ꯇꯔꯨꯕꯤ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯜꯂꯨꯒꯦ." ꯇꯔꯨꯕꯤ ꯂꯨꯈꯣꯏꯕꯤ ꯍꯣꯏ ꯇꯝꯅ ꯆꯠꯈꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯈꯝꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯅꯨꯡꯉꯥꯏꯗꯧꯔꯤ, ꯀꯨꯝꯍꯩ ꯌꯦꯡꯁꯤꯀꯣ." ꯇꯔꯨꯕꯤ ꯂꯨꯈꯣꯏꯕꯤꯒꯤ ꯁꯨꯃꯥꯡꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, "ꯍꯩ ꯂꯨꯈꯣꯏꯕꯤ, ꯇꯨꯔꯨ ꯈꯣꯏꯕꯤ, ꯊꯣꯔꯛꯎ ꯂꯥꯎꯁꯤꯗ, ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯁꯤ." ꯂꯨꯈꯣꯏꯕꯤ ꯃꯥꯁꯨ ꯇꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯔꯨꯕꯤ ꯂꯨꯈꯣꯏꯕꯤꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ꯫ "ꯅꯪꯅ ꯑꯩꯕꯨ ꯃꯤꯋꯥ ꯉꯥꯡꯕ ꯀꯜꯂꯤ. ꯑꯩꯒ ꯄꯨꯟꯕꯗꯒꯤ ꯅꯪ ꯅꯨꯄꯥ ꯐꯪꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦꯅꯦ. ꯅꯁꯛꯇꯨꯗ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯈꯨꯠꯊꯤ ꯂꯥꯛꯊꯤꯗꯨꯒ? ꯅꯁꯝꯅꯤꯅ ꯇꯨꯔꯨ ꯍꯦꯛ ꯈꯣꯏꯈꯩ. ꯅꯪꯒ ꯄꯨꯟꯕꯗꯒꯤ ꯑꯩꯗꯨꯝ ꯅꯨꯄꯥ ꯐꯪꯗ꯭ꯔꯕꯅꯤ. ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯑꯩꯒ ꯅꯪꯒ ꯇꯤꯟꯅꯗ꯭ꯔꯤꯕꯗꯣ." ꯂꯨꯈꯣꯏꯕꯤ ꯃꯥꯁꯨ ꯇꯔꯨꯕꯤꯅ ꯁꯤꯊꯔꯛꯄ ꯃꯥꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯂꯨꯈꯣꯏꯕꯤ꯫ "ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯁꯛꯀꯁꯨ ꯅꯣꯛꯅꯕ ꯁꯥꯔꯤ. ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ. ꯁꯟꯅ ꯅꯦꯛꯈꯥꯏꯔꯝꯕ ꯀꯧꯇꯥꯗꯣ ꯑꯗꯨꯅꯤ ꯅꯪꯅ ꯃꯥꯜꯂꯤꯁꯦ, ꯈꯪꯉꯕ? ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ, ꯅꯪꯗꯤꯅꯦ ꯑꯩ ꯑꯣꯏꯕꯒꯤ ꯇꯤꯟꯅꯕꯤꯕꯒꯤ ꯋꯥꯅꯤ. ꯅꯪꯕꯨ ꯀꯅꯥꯅ ꯇꯤꯟꯅꯕꯤꯒꯗꯧꯔꯤꯒꯦ? ꯅꯈꯌꯥꯠꯅꯤꯅ ꯏꯁꯥꯡ ꯁꯥꯡꯂꯗꯅ." ꯑꯅꯤꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯍꯦꯛꯇ ꯐꯨꯗꯅꯔꯛꯏ꯫ ꯃꯁꯝ ꯑꯗꯨ ꯐꯣꯏꯅꯗꯨꯅ ꯐꯨꯅꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯅꯗꯨꯅ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯂꯨꯈꯣꯏꯕꯤ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯕꯨ ꯐꯨꯍꯟꯕ, ꯈꯠꯅꯍꯟꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯃꯈꯩ ꯈꯠꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯅꯤ ꯑꯁꯤ ꯃꯤꯒꯤ ꯃꯤꯋꯥꯁꯨ ꯉꯥꯡꯅꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫